Pauchede Yimpum Uibamer Uiba Paukara update Taujari. Barabet Walna Nanduna Sikiba, Sumnai Koki ex Gracia Pitre. Komjali sing ani taragamapan kime tarada Bidirota Amanba building Amagi, Barabet Wal Ninkaitura, Laimaida. Tarakpada Kongna Sat Pamioi Amalakita Yauna Atopamioi Hum Bona Soktula like and Akipa Toto Atuda. Awa Taraba Imunung the Lenga Cousin ex Gracia Pigani Idon State Cabinet and so Iowa Pikraba Matong. Ngasi sahi ani hanjal klaba pawa bibidre aire. Laibak tiba tautok atu dalai kidraba amadi asa apandang labasing mafumda pahli palengak asin ex gracia pirakani aina. Komjali singani taraga mapangi jun mari da fam kibat cabinet bifamda warib lauke. Warib adu ki matungina lengak na sahi atumaki Oktober taraga dipanda thok ba order amada. Lai kidraba amadi soklaba mari ki kwai ki nakdaba imung manungda ex gracia oina aponba. Senpam lopal Lagdaruk lising ifu pinadaba matam atugi impal west ki deputy commissioner da expenditure sanction tauke. Order atugi matungna ex gracia pi kadori bising adudi laikitraba s Sumaikov com. Sahi umpungan ipan lopal lak manga. Tautuk atu da soklaba mayang impal wangkai lekai tagi kesan thongnokjam sahi kun gataret apokpa kanjit thongnokjam da lopal lakama soklaba santang chenba maring ngarian tagi tungbi mosol sahi yang kai gamanga mapuraiba modern mosol amsong sangkun MK sahi nifu mapuraba MK counter lupa lising kun pinada bakaran ke. Ado bahari be ex gracia ki sanpam asi ngasi sahi ani hanjalak laba asi phawa lenga ka sin pitok pidana laire. Taudo wadu da laikidaba es momnai khuf kongi masanopa also mangna laikidaba sahi athumaki February thada laikidre. Housing maha ki loina bi amiti masanopa ani ga loina na henglep esi ki manung chanba khoirenta khunda laire. Laikidaba ki loina bisu aujik sahi Jamsilak pagka loidana sonjilak tunu wana laire. Hiramasi ki matang ta Manipur ki Chief Minister na miyang sakhaning bagi apam baso imong manung ki baikati ki fangtorale. Social researcher share to tondur na kom na fauci asida hai. Lagang na ex gracia piragani ada warip lauki baga loidana komja. Lesingani taraga mapan ki Oktober taraga ni panta lagang ex gracia ki senpamasi pinanaba order thoke. Matamatu da mahut ki makada process kudimak tauki bani atuwa masigi process kudimak mahut tage. Home Department da chadanki masigi matung tarakpada sahi asigi hokiba March tada ex gracia ke senpam process loiduna sanction order thoktuna home ge secretary ki kore piram taida home na tawgada banate mahut na tawgada bani haibadage ngasi bawba senpam masi fangdana leire. Myanmar masa kunga mapan phajilabagi matangda state ki paukhum kaukre. Saliba sahi asigi March kunthra kama thoida kanglon kaina sanglap Myanmar masa kun mapan Susanpur dagi phagalama matungda ana laingi kudong saba amadi masi oiba sinsak sing pidabadagi asina jawki patoktok atu kamari enana Human Rights Alert ki Executive Director Bablu Loitong Bam Tharaki FIL Amagamari Dinan ngasi High Court of Manipur na state ki bakum December taragam doigi manung te pirak na bakhanan kre. Wafa masig mari lain na human right law darbang na thador pa charoli matung ina thawdok adu ki matangda Bablu Loitong Bam na human right law network ki khutangda High Court of FIL adu thaki bane. Loina na PIL adu ki matung inna sahi asgi March kuntra ka mathoida Manipur police na sesang sudana changlakpa angang taruk jauna Myanmar masa kun gemapan. Susanpur district ki phagat ki makoi ki matak case ama register tawraba matung telenga ki order amagi makhada district adu ki sanbaf na mandap ta thangke sandara adu leiriba Myanmar masa sing adu telenga ki maike digi chana thaknaba pibi dabadagi mafam adugi organization sing na sak thaktuna lakhe sargadu da chahi asigi jun taruk tamiyo ama COVID-19 namaram oidun laikide masiga manung tamiyo ama satha adu ki panda leina asina maram oiduna siki badagi mat sing adu test tawki amadi mi taraga humda post waram bathengna ke Pos the Warabas sing adu COVID cured hamlamba matung da jun taraga tarukta sadbaf na mandap to frake. Hiramasi matang da Bablu Loitong Bam da Manipur Human Rights Commission da wakadama thadun hariba sendara adu da leiriba Myanmar masa sing adu da ana layeng ki kutong chawa pihanana ba amadi masi oiba sinjak sing phangan ba amaso leikidaba miyu ani adu gi imung da compensation pihanana ba mari leinaba sing da Baudak bibin ba haja kibani atu moinaba commission asigi mai kedagi hiramasi matang da Singthanang yo ibo khongthang amata lakot pangamdaba maramna High Court of Manipur da PIL atu thakibane. Nupi employee molest toramba government officer fare. Uttar Pradesh ki Lucknow da under secretary level government officer ama Nupi employee amata molest tawbagi maral da fare. Officer adu magda contractual worker ama molest tawbagi video ama viral oirapatagi fakibane. Egoist Isaram Yadav Lucknow da minority welfare department da section officer ama oina tabak tawi Victim matuna fongtorok pada under secretary aduna mahakpo komsa lisingani taragani fandagi harassment piraki amasok molest tawrakhe. Karigumba mahakna complaint tawrabadi thabak thatat kani hana officer aduna mangwanda
kihangi anas nupi aduna phongdoke handak nupi aduna thongha laina jadab yawba video manam ki matuda jadab na nupi dugi manakta sangchilapada mahna jadab po inthopagi chatam uke police station da complaint ama register dauke nabi aduna evidence oinaba asikumba thautok singi video kya police station ake Mada Fongdor Kibada under secretary gi from Python and Tina connection type of the police na han bata jata pop havangam kide mamaitung da victim maduna video to social media da target ke Additional Deputy Commissioner of Police ADCP Sandran Kati Garki Matungina Mitre Adugamari in October Kunmapanda case Amara start Dauki Amasung investigation Amasatake Navia to Karakana Kauduna statement record Dauki party in Miki statement saying Amasung evidence saying Silabamatunga Axel Lokakivani Adamang Napongdoke. Democratic Republic of Congo, the ADF Nising the Basing Satarkeva attack the Muitara Sire. Democratic Republic of Congo, DRC Nongpok Tongpasar the Labor, Bani City Dangarak Nupidang, Allied Democratic Force. ADF Kikulai Fiber, music on Bazai Sing the Basing Satarkeva. Adegamata Jamdabada Muitara Sire, haire. Kulai Bible Sakang the Basing Atuna Midangi Batamda, Lalaga. Bio district ki manung chanda laiba yung kya mai thadun magan takan ki patana tana building karata dong mai kapsin tan attack sa thakibane attack adu da marat legistra pa mi tara se ki adomanu thongo du kanana sa thakibanu aiba house ko bagi oina di chap chana khang bangamdre individual natragana group ambatana attack adu kamari tener claim torok pas laitre kana gumba ambatana claim torok pa laitre basu official sing da attack adu ADF ki khulai pa members in sa thakibo aramba yai aina phongdorakle Bani the labor general hostel mother eat a wax and cap Pukalapa, Marana labor Miamno Unahauke. House of Power in Mutra secret and a confirmed Tau Rabasu, Karamadi Tiva Fangana lady. Madana Maramorka Asibiki Masing Angalapo Yabagi Akiba lady, Aina, Lieutenant Anthony Paula Siena from Doragle. How give a Kumza listing Amagasapan Barfudra Tarutagi Kumza listing and home power border, the RC Tongan bird searching the Kulai Piper, group singing to Kotona Bagita talking. Yamna toina thokuna lakli DRC ki nokok thong bacharok ta leiba perform singa se mineral jamna fangpuna param oraga khulai pai bisna target tawre khulai pai masal kuthong na bagi thodok ta mara leijitra pamye kya chian kre adu adek singa tugi matang da group amatara house phawbagi oina declaim torok palaitre view the leiba civil society group singilu chingba glory Kevetian thodok adu ADF na sathabani haina maral siragli Kivu security tanker na sungarangi thautok ado Kivu security tracker na sungarangi thautok ado ADF na sathaki ba aramba jai aina phongdorakle Bihar gi Nalantan the Sat Fuja marung tenepi ama gang rape taukre Bihar gi Nalanda da masagi sahi kulumdoi surabi napi ama mioi marina gang rape taukre aina sagol sanwid da official amada phongdorakle Big name adu mahakatinna banupa amaga loina nalai pabu panamita Sat Fuja gi prasad sahabasat kebane Sagol Senem ki ayukta napi itugi medical examination pangthoklaba matungda Thartari village police station da FIR amara start tauke complainant nufi itugi matuki ta mahak chanti Semera state highway 70 aita mahaki mapanaba atuga famdar leiringeda mil mari laklaga mangonda kahenba mahunda lakna bahurake miyusing atugi thau atu makoina protest tauke tawgimase equising atuna makoibo overpower tauke officer magi matugina equising atuna boyfriend atubo Thanglamlaga Fajindana Tamlaga Nupi, Aduda Makoina Matang Matang Sasol Asol Satake. Saragasta victim Aduki Mamana Nupa Adova Mahaki Masanopi Kimayukta, Lautunai and Maral Secret. Nupi Duki Mamana Height Nupa Aduna Levako Pandamidki, Nabitang the Masanopi bike the Tongalaga Poki, Masumhang Mamara Basinga, Luina Masanopi the crime of Sataki Bane. Lautunupa to the Sene Adudramag Nami, Hongi Mayuk the complaint of Mapal Tauke. Police officer Lamana I, Yum Selection making Midanga. Victim matuki medical examination sathaki bagal hoina damhakwa gang rape tauki habase confirm tawre hiramasiga mari leina affair amara start tawre aden the bomb attack sataduna Yemeni journalist Nupi amasung hakima sa hatkre Yemen ki khathang basaruk leiba aden city de sakang dabasing na car bomb attack tawtuna Yemeni journalist amasung hakima sa hatkre aina official sena phongdorakle ngarak sathaki ba attack asina Yemen de leiba International community na recognize the government as the strong setting pire. Adegasi kanana sathaki banu aiba housing maki wanade khang bangamdri group amata su adek asigamari dan claim tor politre. Thaudo to Yemen ki Prime Minister Main Abdul Malik Sahin akan bamong da janing da bafang tok kibaga loina da thawanga do terrorist ki oiba kahen ba thawng ne. Thawng asi da chendar besing athum tam da masak khang tok tan maral ki oiba chap chaba serak pigane.
bom pokai bagi tawdok aduda al hazari amasung mahaki masa kudakta siki aduga mahake mapuraba muhammad al atami na fibam luna soke panba japadi laikidrabi journalist asi miroli bani atopa yamna nuwai taba pau madaso gari thengjinabagi tawdokta miyoi tara sire United States ki khanongpuk thangba sarukta leiba Alabama highway da akanba nok leilongsit amana maram oraga highway aduda lakiba gari mayam thengjinabagi tawdokta angang mapan jawna punna miyoi tara sire aina county coroner na phangdorakre tawdoka jiga mari leina Butler county coroner when garlok na phangdokibada Granville manakta leiba highway aduda akanba nok leilongsit aduna maram oraga gari thorok lepa miyoi singda katong chataba kya mayok han kibaga loina control ngamokdabadagi paring sang na lakiba gari tara magaram thengjinake thengjinabagi tawdok adu laikidrabasing adugi manungda SUV tongdu lakiba mapa amaga loina na sahi nawribi Nupimacha angang amasu yauri kana laijidraba angang sing children home da punar lakiba gari amasu nok lainoksit aduna maram oraga tungda lakba gari amana akanba mongda thamjilakpadagi tawdokta gari adu da tonglakiba sahi nawriba angang nipan su sige ngarang Alabama aiwada thokriba lebak thiba tawdok adu Butler county wenadi khwadigi lebak thiba tawdok gamani ana county sheriff dani von phangdok khibaga loina na tawdok aduda miyoi panju asok apandangan ki akanba nonglei nongchina gari thorogliba miyoi singdu chawna kudong chadaba mayo nalle aina mai kai kyadagi complaint lakraba madung county sheriff singna gari sing nonglei nongsit marakta thondana ba mari leinaba traffic department da khankraba madung highway patrol chatpada accident ki tawdok adu thengnar ki bani oirung biba phibam sing adu ubada county sheriff sing adu chawna ningba kahen ki Kudakta ambulance kautan asok pasing hospital da pakatuna treatment ki thabak sathaki tawdok adu da laikidraba sing adu chahi taraga tari ki makhata leiba ngak tare asok bangang sing adu ki manung da ani ki film luna leiri haina deni phone makhatari panbajabadi Greenville thokriba tawdok sing ki manung da andaki asina khwaidagi hena mesimina thoganba amadi lebak thiba tawdok ni haire makhatarakpa atop Manipur ki pau makhaktanga refis ni haiba miyoi fatkre thazigi ani ki yupung tarama thorom tarakpada mi leitabagi khudong chaba logduna nongmaina kaptuna hatkani haiduna ki halaga sahi taragani thoi khakta ngairibe Nupimacha amagi Ekaikhumnaba Manghankhre aiba miyoi amanga siayuk porompat PS na minuthong ata dagi central masjid manak minuthong ata gi central masjid manak tagi fagatkre miyoi dagi mami emdin Nizamuddin Elias Raju sahi yanghai ni thoi churaba miyoi si Assam ki Silchar bazar dagi laglaga minuthong da leirabani airi panbajabadi tawdok asigi matangda Impal Eastki women PS na case amara start tawduna lawkhatkrabane aroibeda content sing asigi maru iba pau khara asiba pau damjariba Manipur local news YouTube channel lamadi Facebook page asedagi yengbiriba punamak pathaga jari channel asan atomda kanarabadi subscribe tawbidriba sina subscribe tawbiram baloinana like and share tawsu kawbi kanu pambapu amaka hana thaga jari